Hayengdagi India gi maru oiba airline sing Doha da leiba Hamad International Airport gi mahusagum mathau tawba hauragani hairi khongthang ase US amasung Israel gi military na February 19 da Iran gi luchingba sing amade nuclear facility sing da target tawduna strike jatakhiba adugi matung tha ani leiraga laurakpa khongthang ni hairi nauna mapungfa na mathau tawba hauragadaba airline carrier sing adugi manungda Air India Express amasung Indigo yauri Masina Doha amasung India anigi maru oiba metropolitan city sing amadi regional hub sing da amuk hanna air connectivity lehelagane Doha da leiba Indian embassy na extra thagalakpa post amana hai Indian carrier sing na Hamad International Airport ge mahusagum flight service hauragane hayengdagi Air India Express amasung Indigo na Doha amasung India ge tongan ba destination singi marakta mahusagum mathau tawba hauragani haidi